Khurumjari. Times of Manipur TOMTV ki awali news ming tabiriba myam punmapu ASHAPRIYA na taram nokchari. Times of Manipur TOMTV na safong lakiba chahi hum surakpagi kumon thoram ngase konjeng laikai maning airport manakta laiba TOMTV ki office te pangthokre. Tharamaduda Jenims ki director Professor L Deven, TOMTV ki chief editor A Movie, Editor Guilds Manipur ki president Kogendra Khomram amade TOMTV ki director Viran Mutumna maroiba mithunglen singone sarugya ke. Loinana lamdamasa ki tongan ba saknairaba panelist kya su sarugya ke. Tharamaduda wangang laduna Jenims ki director Professor L Deven haikibada TOMTV ne hek hogdorokpadagi ngasi fawda miyamda pirakliba message amade lamdamasida thokpa I pau kaya miyamda yohanduna lakle. Media House amana lamdamasida lauriba thaudang singi marakta TOMTV na maruaina ana laing ki khudong chadaba kaya pawdamduna miyam amadi lenga ke puning chingsinduna mateng kaya pangkiba lekre. Asigumba afaba khongthang kaya si makhatana leptana chathabi ko haiki. Tharamaduda sarugya kiba Editor Guilds Manipur ke president Kogendra Khomdamna lamdamasida Media House masing hengalakpana hojik media masal gi marakta yengthinarakpa amana amabu hunduna ngangnaba kaya laklibasi thadoktuna ama toina miyam gi seba tawna bohonasi haibana chingba wafam kaya phongdoke. Amarom the director Viran Mutumna hai TOMTV na ngasi chahi ahum mapung fana miyam gi seba tawbu phanglaklibasi leibak miyam panelist amadi staff singi honu jamanane. Lamdamasida TOMTV na pung khudingi pau sandoktuna miyam da henba athuba pau fangana bohonari haibana chingba wafam kaya thamke. Amasung president goiba warol piraduna chief editor A Movie na TOMTV na ngasi fawda miyam gi mateng tawduna lakliba sida lairiba watpa kaya si mensinaba management staff amadi khudingma khusam naduna miyam da henba pau fanganaba miyam ge henba seba tawna bohona khigani haike. Ngasi foundation day gamari lainana TOMTV ki staff singna Jenims Hospital da blood donation amasu pangthokkibaga loinana office asigi campus ta uchara kaya thake. Father of the nation Mahatma Gandhi ki chamaga yankai nithoi suba mapok numit palan Gandhi Jayanti na lakpada state asinai kai kumna butkre mapungai ba thoram Imphal ge GM hall da pangthoke. Tharamaduda Governor Laganeshan Deputy Chief Minister Y. Kumar, Council of Ministers Singh, MLA Singh, Chief Secretary, DGP amadi Civil amasung Police ki makok thongba luchingba kaya sarukya ke. Laikidraba Mahatma Gandhi ki mitamda Governor Laganeshan na luchingduna lai sukatuna ikai kumna budke. Lai sukatpaduda Council of Ministers amadi makok thongba luchingba kaya sarukya ke. Mahatma Gandhi ki chamaga yankai nithoi suba mapok numit kamari lenana ngase Kaching district ki manung chana leiba tongan ba police station singi personal singna police station singi akoiba mafam sing sit sangkre taramasi lebak sen bathunga pangthokliba Clean India program ki saruga moina thabumama chupna chathagani hairi. Athwana bonmai mihat puyaning ba fongdok tuna mihana duda chenari ba miyoi sing faduna matik chaba jairak pina ba taksin baga loinana JAC ki song khongjang sawaladuna mahiroi lup tarok AIMS MSO Desam KSA MSF amadi sukna Kwakaitel bazar da human chain semduna khongjang jangsen frame mahiroi singati dim lambi paring de chatha kiba khongjang da sarugya kiba Desam ki cultural affairs secretary O Surjakantana Lengak na abon mai mihat ki case NIA da sina kiba sei nungai bu poi adubo JAC na taliba davi sing mapung pa na panggiba fawba khongjang halloi haiba yauna khongjang kaya changsen kigan haike. Nakalamorom da Grace Colony tarung da su mai kaya dongi miyamna athwan abon mai mihat da chenaba sing tuna faduna chairak pina ba taksiladuna wakat khongjang changsen ke wakar khongjang du da sarugya kiba miyamna pendaba kholau kaya sulau ke. Mahatma Gandhi ki chamaga yankai nithoi suba mapok kumon gamari lainana Department of Youth Affairs and Sports Yasna lamtu sengdokpa ki khongjang ama Kumal Lampak Sports Complex ngasi chathagre khongjang asida department asige Imphal East amasung West yauna directorate asige official sing staff sing amasung coach sing sarukya ke. Tharamasa gamari lainana Yas ki director Tifulena phongdokibada Bapuji na tambiramba matungina luhen bahaibasi lanai miyo amasung leibak asige yamna maru oi. Asigumba mamal naidraba fidam asigi aikoina ngasi lu henbagi thabagasi chathaduna naha oiriba singi marakta masana yaningna saruk yaningbagi ithing pinaba honaribane makta makata na hai lu henba amadi haksel haibase aikoi kudingna khangba yamna mak mathau tai
Lu Hen Bahibasi Equi Kudina, Hainabia Matambamatotai. Masiga Chap Manana Sports Namasoma Haimasing Tambagi Todang, Kambamatotai. Aduga Department Sin Lu Hen Bagi Kanaba, Afabasi, Atai Mui sing the Su Kudamoina, Kangan Hona Kigane. Panbayabadi Department of Youth Affairs and Sports Manipurna, Athletes Singamade, now Wediba Sing Hiramasida, Kanglon Naina, Pangal Pinava, Tongan Batoram Kaya Pangtokuna Lakle. Nasi Pangtokiba Lamtu Sembagi Tabagase, Mai Papa Moiki, Loinana. Kodong Chadaba Kaya Lazarabasu, Kunayasi, Afaba Maike, the Purakna Bakonabada, Department Asigi, Pandam Tamdi Haina Sumak, Haiki. Imphal West District Police ki kambuna laukalakpa checks in Tharangi Saruka Moina Nasayo Tongan Mumafum Kayada Operation Chatakre Nasayo Pung Taruk Makai the Ginipan Makai Faba Imphal West Commando Made Sengzamai Police Kapun Bakambuna Ningombangi area da Operation Chatake Matamadumaktada Lamfel Police Samadi Commando gi Kambuna so Tera Kamnam Leirak Kamade Moirang Hanuba Leirakta Operation Chatake Operation Singado di Yumtong Jahum Hendada Leirambamio Sing Yauna Belau Taruk Masakanduke Mefame Pundi Yaukibalete Nasi pung mapan makai taba matamda yairi po kaithelgi imoi lampak manakta Maruti van maina chakre maina chakraba Maruti van adu registration number na MN06LA 0831 ne pawadu hek phangbaga yairi pok sa fire station ge SI Bikram naluchingba kangbu amana mafam adu da changsinduna mai kanbagi tabak chathake maina chaklaba Maruti van adu Senapati district ke S Bonjang village tege Lentinland Khongsai apokpa Jansai Khongsai kaubami yamagini haiba kangmangam lei Maruti Vanadu Yaripok Kaitelgi, Imoinu Lampak Manakta Leba, Soibam Irai Singh Kauba, Yaripok Bisnu Nahadagi, Mioyamana, Hangba Welding Workshop Amada, Venadugi Silencer Pipe Welding Taubugi Tabak Chatakibane, Maduda Kangaudana Horakpadagi, Venadu Maina Chakiban Hade, Taudogadagi Matanga, Matauta Tabak Sing Laukanaba, Venadu Yaripok Police Station the Pukat Hade. Lakadori Batarani Toy Suba Manipur Vidhan Sabha Mekalda Nungba Assembly Constituency da Mire Point Thokla Krabamade BJP State Executive Member Soiriba Gaidon Kamaige Political Campaign Office Nase None District Manung Chanelaiba Nongsai Part 2 da Hangdokre Office Hangdokpagi Tharamadu da Gaidon Kamaina BJP gi history amade Mahakna BJP Changbagi Wari so Teliba Miyamda Kangan Kibaga Luinana CMHT Kadama Development Project Kayagi Matanga so Miyamda Wakal Tahanke Magna Miam gi mirep amo oina maruina education health amadi connectivity fagat hanbada ehenba meeting thamle khongchara duda gaidona halaman singdagi makok nonduna thongni jake taramadu nungba kendra gi ADC gi nungba circle longpi circle amade dolang circle gi intending candidate ahum su sarukya ke loinana nungsai village area gi youth leader women leader village authority amade atai luchingba kaya sarukya ke nakalamuramda longmai 3 da su interaction program mo pangtoke Mahatma Gandhi ki mapu kumon ka mari lenna RIMS ki mahiroi lup amasong RIMS Golden Jubilee Celebration Committee na pulaga uthabagi tawamama nasi pangtokre taramadu da chief guest oikiba RIMS ki director Professor A Santana pangdokibada September 13 dagi hauna RIMS na chahi chup pangthokadaba Golden Jubilee pangtokna lakle chahi asidadi RIMS ki Golden Jubilee Celebration Committee amasong RIMS Student Union na punna chauna Gandhi Jayanti pangthokpasida chawthok chapoi Institute asina masagi manung amasong akoiba taru tanana thamna bhona duna lakle Paksana lu henbagi thoramasi October 2 dagi horaga thama chupna chathagane thoramasi pangthokpagi damak Din Professor Brogan Singh Akoijam Medical Superintendent Professor N Sajib Golden Jubilee Celebration Committee ke Chairman Professor R.K. Lenin Dental College ke Principal Professor Pravin Reddy Student Union ke Advisor amasong Sub Din Professor T.H. Mira amasong Atai Saruk Yakiba Singhbu RIMS ki Director na thagapa phongdoki Lok Jan Shakti Party LJP Manipur Unit Hena Mapangal Kankan Habagidamak Party asigi Youth Wing ke President Hapre LJP National President Pashupati Kumar Paras ki yathang matungina Party asigi National Secretary Ruchida Sarmagi Oripok Talaiba Yumda Pangthokpa Tharamda LJP Manipur Unit ki Youth Wing Hablaklaba R.K. Rakesh ki appointment letter do masada kusinake taramadu da Ruchida Sarmana hai Party se mohena mapangal kalhan nabagi damak Hablakliba Youth Wing ki President R.K. Rakesh na Party se ki damak achoba thodang lawrakani haibage thazaba thamli haina phongdoke
भारतीय जनता युवा मोर्चा मणिपुर प्रदेश न सुसेंदुना जाति की मपा महात्मा गांधी के चामगा यांखै सुबा मपोक कुमोन गमरी लेना एमजी एवेन्यू समू मखोंग अमदि नंबुल तुरेल थोंग नंबोनबीदगी कैसाम थोंग थोंग फावा अमोरकाई सिंह सिट सेंगबक लोइनना एमजी एवेन्यू दा लैबा महात्मा गांधी की मिटमदा हई लेकतुना इकाई कुमनबुत के थौरम अदुग मरी लेना बीजेवाईएम के प्रेसिडेंट मनोहर मयूम बारिश शर्मना लू नानब मफम हाइबसी हकचांग फै वाखल सेंगे अदुना अफबा लू नानब खुनाय अमा सेंबदा नहा सिंगे अचौब थौदांग लै नुमित असिना लाकपदा अखोइना अखोइगे कोइबदा लैरिबा अमोनकाई सिंह सेंगदोक्तुना लमदम असिबु हेना फजबा लमदम अमा ओहेलसी हाइके Indian Red Cross Society Imphal West Bisnupur Churachandpur District Branches Life Savers Manipur na punang sinduna Thama chukna pangko kadawa National Voluntary Blood Donation Day ga mari lenana District Hospital Churachandpur ke blood bank ta blood donation camp ma pangthokre Taramadu da Dr. Y Mohan Chairman IRCS Manipur KS Jadu Vice President IRCS Imphal West Dr. Bankim Chandra Thokchom Secretary IRCS Imphal West Premjit Ilangbam Blood Coordinator IRCS BPR Dr. Larshan Sontag, Secretary IRCS CCP, Sana of Life Saver Manipur, RK Gopal Amade Gautam Thokchomna, State Ki Blood Coordinator of IRCS Manipur Sarukya Ke, Taramasida LM Kaute DZP Manipur Sarukyaduna, Blood Donor Singbupuning Thogat Ke, Kamasida Nupanupi Puna Donor Tarataretna, Dan Tauke. महात्मा गांधी के चामगा यांखै सुबा मपोक कुमोन गमरी लेना प्रोग्रेसिव अलायंस थामैबन की वॉलंटियर्स सिंह अमदे बीजेपी मणिपुर प्रदेश की कार्यकर्ता सिंह खुसमनदुना ngasi ayok cleanliness drive ama थामैबन युमनाम लैकाइदगी खुयाथोंग क्रॉसिंग फाव पांगथोक्रे थौरम अदुग मरी लेना बीजेपी मणिपुर प्रदेश की स्पोक्स पर्सन के रामकृष्णन फोंदोकिबदा महात्मा गांधी ने इंडिया की फ्रीडम स्ट्रगल दा लौकिब थौदांग ngasi gi mirol amade tunggi mirol kayan ningsingduna adumok lehogane मा के मपुंग नुमित असिना लाकपदा महाकना पामजरंबा लू नानबा लैबाक अमा ओइहनबदा लैबाक अइखोइ पुना थौदांग लौमिनसे हाइके हौजकी ओइनदी मतांग असदा आवली न्यूज लोशिंजरे मिरेंग ताबिरिबा मैम पुनमपु आशाप्रिया नम कना खोमजरी